ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃ ꯑꯊꯨꯕꯗ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯍꯟꯕꯗ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ-ꯖꯣ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯕ꯭ꯔꯥ ꯊꯤꯖꯤꯟꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ NIAꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯊꯪ ꯊꯥꯗ ꯃꯅꯤꯄꯨꯔꯒꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯃꯨ ꯐꯥꯜꯀꯟꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯅꯕ ꯑꯃꯗꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯔꯦꯟ ꯐꯣꯔꯦꯁꯠ ꯀ꯭ꯂꯕ ꯇꯃꯦꯡꯂꯣꯡꯅ ꯄꯨꯟꯅ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥ ꯁꯅꯥꯁꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃ ꯑꯊꯨꯕꯗ ꯍꯥꯡꯗꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯦꯌꯔꯄꯣꯔꯠ ꯔꯣꯗꯀꯤ ꯆꯉꯥꯡꯉꯩ ꯎꯆꯦꯛꯀꯣꯟꯗ ꯂꯩꯕ ꯁꯦꯟꯇꯔ ꯐꯣꯔ ꯃꯦꯟꯇꯦꯜ ꯍꯥꯏꯖꯤꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯗꯦꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ, ꯐꯤꯁꯔꯤꯖ ꯑꯃꯁꯨꯡ ꯁ꯭ꯀꯤꯜ, ꯂꯦꯕꯔ, ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯑꯦꯟড ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯞꯀꯤ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣ, ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯒꯤ ꯗꯤꯔꯦꯛꯇꯔ ꯉꯥꯉꯣꯝ ꯎꯇꯝ, ꯔꯤꯝꯁꯀꯤ ꯁꯥꯏꯀꯦꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠ ꯗꯣꯛꯇꯔ ꯁꯦꯟꯖꯝ ꯒꯣꯖꯦꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯐꯣꯔ ꯃꯦꯟꯇꯦꯜ ꯍꯥꯏꯖꯤꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ CH ꯄꯤꯁꯛꯃꯆꯥꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯍꯥꯏ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃꯗ ꯃꯦꯗꯤꯇꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯣꯒ ꯇꯧꯗꯨꯅ ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯂꯒ ꯄꯣꯊꯥꯕ ꯃꯊꯧ ꯇꯥꯏ꯫ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏ ꯁꯦꯡꯂꯕꯗꯤ ꯍꯛꯆꯥꯡꯒꯤ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯒ ꯂꯣꯏꯅꯅ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯔꯣꯜꯗ ꯂꯩꯕ ꯉꯝꯒꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯣꯡꯅ ꯒꯣꯖꯦꯟꯗ꯭ꯔ ꯁꯤꯡ, ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯁꯥꯏꯀꯤꯌꯥꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯔꯤꯝꯁ ꯃꯅꯤꯄꯨꯔ ꯑꯩ ꯀꯣꯛꯃꯟꯖꯕꯨ ꯂꯣꯏꯅꯅ ꯑꯩ ꯏꯀꯥꯏꯈꯨꯝꯖꯕ ꯎꯠꯆꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯃꯥ ꯁ꯭ꯔꯤꯃꯇꯤ CH ꯄꯤꯁꯛꯃꯆꯥ ꯗꯦꯕꯤ, ꯁꯦꯀ꯭ꯔꯦꯇꯔꯤ ꯗ ꯁꯦꯟꯇꯔ ꯐꯣꯔ ꯃꯦꯟꯇꯦꯜ ꯍꯥꯏꯖꯤꯟ ꯑꯩ ꯀꯣꯛꯃꯟꯖꯕꯨ ꯂꯣꯏꯅꯅ ꯑꯩ ꯏꯀꯥꯏꯈꯨꯝꯖꯕ ꯎꯠꯆꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯒꯤ ꯗꯤꯔꯦꯛꯇꯔ ꯉꯥꯉꯣꯝ ꯎꯇꯝꯅ ꯍꯥꯏ ꯍꯛꯆꯥꯡ ꯐꯅꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯥꯖꯦꯟ ꯇꯧꯕꯒꯨꯝ ꯋꯥꯈꯜ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯁꯦꯜ ꯇꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯔꯕꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯂꯩꯅꯥ ꯂꯩꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯄꯣꯛꯄꯗꯒꯤ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯂꯩꯅꯥ ꯅꯥꯕ ꯃꯤꯑꯣꯏꯅ ꯃꯁꯤꯡ ꯌꯥꯝꯕ ꯍꯦꯜꯂꯦ꯫ ꯂꯩꯉꯥꯛꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯁꯤ ꯂꯥꯌꯦꯡꯅꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯊꯨꯕꯗ ꯂꯤꯡꯈꯠꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯈꯤ꯫ ꯂꯩꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ ꯁꯥꯔꯅ ꯃꯁꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯏꯖꯔꯒꯁꯨ ꯃꯁꯤ ꯂꯩꯇꯕꯒꯤ ꯆꯩꯊꯦꯡꯗꯨꯗꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯗ ꯐꯪꯕꯅꯤꯅ ꯃꯁꯤ ꯅꯝꯗꯅ ꯂꯩꯍꯟꯅꯕ ꯑꯝꯇ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯩ ꯇꯦꯟꯖꯟꯖꯒꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯨꯀꯤ-ꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯕꯔꯥ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯗ ꯊꯤꯒꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ 3 ꯑꯃꯗꯤ ꯖꯣ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯕꯦꯁ ꯇꯧꯔꯒ ꯏꯔꯥꯡ ꯊꯣꯛꯍꯟꯕꯗ ꯆꯣꯏꯅꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯨꯗꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ KNA, ꯖꯣꯃꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ JRA, ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ ꯅꯦꯂꯨꯟ ꯐꯦꯛꯁꯟ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ-ꯖꯣ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ NIAꯅ ꯊꯤꯒꯠꯍꯟꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ BJPꯒꯤ MLA ꯔꯥꯖꯀꯨꯃꯥꯔ ꯏꯃꯣꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯏ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯈꯪꯕꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯆꯠꯊꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯅ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯐꯣꯔꯦꯟ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯂꯩꯅꯔꯤꯕ ꯂꯤꯡꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯗ ꯊꯥꯗꯔꯛꯂꯤꯕ ꯄꯩꯁꯥ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯗꯤ ꯀꯅꯥꯅ ꯄꯤꯊꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯕ ꯂꯥꯟ ꯅꯠꯇꯦ, ꯃꯁꯤ ꯃꯄꯥꯟꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯑꯃꯗꯤ ꯁꯨꯗ ꯂꯩꯕ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯅꯥꯔꯀꯣꯇꯤꯛꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯕꯅꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫
Zelangrong Nagana Namna Taba Tamenglong District Forest Officials Sing Amadi Lamlakisa Uchek Punung Sijaba Miyosingna Makoigi Masa Panba Guessing Amur Falcon Butaram Oknaba Madi Ngak Senaba Makal Makakyagi Torang Sing Pakat Bahokray Masigi Torang Amoina District Administration na Amur Falcon na Miray Baktagi Yamna lamna laklaga Tamenglong District matam khara pothaduna leiringaida kanagumba mioi amata na uchek sing asibu faba hatpa madi yonba yaroi haina atingba thamkhrei wildlife experts na haibagi matung ina lam lapna paiba uchek makhal ase October thagi thayaida makhoigi horak chawrak fam kha nongpok thangba Siberia amadi awang thangba China gi saruktagi Manipurda maru aina Tamenglong District amadi yumthangnaba Nagaland da pairaktuna thunglarei Chorakna tha maromdagi khitang hena leiramlaga Tamenglong da miyamna akhwai puina haina khangnaba uchek sing asi Africa gi kha thangba amadi nongpok thangba saruk singda paikhigani aduga mafam sing aduda matam khara pothaduna leiramlaga amuk makhoi masagi horakfam amasung chawrakfam maikai tamna paikhigani haina experts singna hari uchek sing asibu nungshibina ba amadi makhoi bu ngakpi senbina bagi matangda khunja singbu khanghanna ba tharangkya forest officials sing amadi lamlaki sa uchek singbu yokhatna ba honariba Rainforest Club Tamenglong RCT na punna paikhat ba hokhrei mamangi chahi singda tawbagum handang chahi gi oina su mathang thada forest department na RCT ka kutsam naraga Amur Falcon Dance Festival pangthokani masigi damak sem saba hore Amur Falcon Singbungak Senaba Tharang Singip Saruk Ama Oina Forest Officials Singa Kunja Volunteers Singa Puna Ujek Sing Asna Tongba Mafam Singda Kanagumba Miyoy Singna Hatnaba Amati Fanaba Tharang Tawbadagi Tingnaba Patrolling Chatkani Haina Tamenglongi Divisional Forest Officer Amandip Singna Fongdoraki Hari Handakti Masafa ba Ujek Ani Khalaga Satellite transmitter tech tawduna makhoina koina paiduna chapagi lambi singi matangda study tawgani masigi dama Wildlife Institute of India gi scientists singda contact tokre haina officer asna fongdorakle RCT gi secretary Ramhyamang Gonmain hai awareness campaign ase school amasung college tamba naha singda su chathagani RCT gi members sing amadi volunteers sing khunggang amasung school college tamba mahire sing yauna Naha singda chatuna awareness campaign pangthokna ba sem sare masigi dama forest guard singa puna patrolling chapminana ba volunteer sing khanbagi thabak loire haike numit kharagi mamangda Tamenglonggi deputy commissioner Dr. L Angsim Dangsawana uchek sing ase thungla dringaida masibu hatpa faba amadi tanba yaroi haina order ama thokhrabani loinana district asda irgan amata yumda thamduna paiba yaroi mari leinaba village authorities singi office singda thamjingadabani haina su khanganke Thanga ACG MLA ama oirambata natana minister gi farm pairam laba tongbra mangi babuna ngarang ikhang khanghodana masagi anaba amadigi lekhidabada Manipur Pradesh Congress Committee MPCC na awaba fongdopagi thoram ama ngasi Congress bawanda hanigi chief minister amasung CLP leader o ibobina luchingduna party ACG makok thongba luchingba singyauna pangthokrei lekhidraba Congress luchingba asigi thawayaw draba hakchang Congress bawanda puraktuna party ACG luchingba sing amadi workers sing na leikhatuni kai khumna ba utke Tongbra Mangi Babu Kumcha English Nemaga Chamapan ni Funipan ki February thada Moirang Khunong Mamang Lekai da Leiba Tongbra Biragi Machanupa oina Taibangda Khongda rakhe Mak Salam Ningol Manitolga Yumba Lambida Khongda Minaduna Machanupa ani amadi Machanupi ahum leire Kumcha English Nemaga Chamapan Marifutara Mangada Janata Dal United ki ticket founduna Taruk Suba Manipur Legislative Assembly da Thanga SC ki Mirep Oiduna Bot Karaba Matung Kumcha English Nemaga Chamapan Marifutara Tarukta JDU Thadotuna Indian National Congress da Chongduna State Planning Board ki Deputy Chairman oina thabak purami ing solisamaga chamapan marifutara tareta art and culture ki minister oiduna miyam ki thabak thorom kya chok thaba leitana torom ki hare tongbra mangi babu na ikhang khang hodana lekhidaba asiga mari leinana CLP leader Okram Ibobina fongdorakpada Thanga ACda Kyarak Mai Pakpada Natana Minister Amasu Aramlaba Mangi Babuna Lekhidabada Congress Party ki Maikadigi Angamba Laisu Katpa Fangjabasi Party Sigi Laibak Fabani Congress Party bu Yamna Nungsi Japata Natana Party Sigi Yaifanaba Hotnaramba Misak Asina Lekhidabada Party Sigi Achoba Ahopa Amadi Lehoragani Party da Thawai Yauba Lamdam Asigi Asengba Laibak Ningba Misak Amani Maana Ningcharam Basing Adu Congress Party na Pangtutuna Mahagna Jatlamba Lambida Jatnaba Honagani Hainaso Ibobina Fongdoke Ikan Kangodana Thanga Assembly Constituency the Natana State Asigi Maruiba Asoba Todang Lowidana Cabinet Minister Hobo Viramaba Akoina Ozamangi Babu Haina Kangnaba
तोंग्रम ओजा मंगी बाबू नंगसी खंग खंगहोदना लेखिदबदा अखोई कांग्रेस पार्टी की हाइबे तारे अखोई मयाम पुम्नमकना मागी मफमदा अरोइबा बिदाय पीदना अंगंबा लेमनाम तवरसु हाइमनाम तवरसु कच्चब फंगबसी कोई पार्टी कर्मी खुदिंगमक्कीदी लाइबक फबनी हाइदना सुमाइना थमजगे अदुगा अखोई ओजा मंगी बाबू से यामना डेडिकेटेड ओइबा यामना पार्टी बु नुंसीजबा मरु ओइबा वर्कर अमा कोई मरक्तगी लेखिदबसे अखोई यामना लाइबक थीबनी मांगना पीबीरंबा कंट्रीब्यूशन मयाम सिंगदो अखोई मतम पुनमक्ता कावबो लेररोय National Highway 39 Imphal Churi Lambida Imphal Tamna Tholakpa Thau Puba Tanker Singda Sakhangdaba Miyosingna Nomai Kapsilakpatiki Gari da Akai Atoi Tokhanbada Natana Driver Singi Punsida Akiba Pire Haidana Oil Tanker Garis na Malomgi Oil Depota Thau Thada Bagi Khongjang Changsinba Hokre Thau Thada Bagi Khongjang Changsinba Hokre Masiga Mari Lenina Ngasidaki Malomda Leiba Oil Depot Tingbagi Warep Lokibagal London Oil Pump Singsu Service Lab Naba All Manipur Petroleum Products Transporters Association Amadi All Manipur Petroleum Drivers Association ki maikadigi khanghalakle Mamang dasu asigumba thodok kya ama thokre amadi masigamari lenana Manipur lenga ki Chief Secretary gi thakta wari sanaba laikre Adumoinamak haukiba October 8 da khulai paibasna Nungbada Thau Puriba Oil Tanker Garida Nomai Kapsilakre Thodok adugi tekchak kanana pugani hangladuna asigumba thodok asi matungda amukhana thokhaloi haina tekchak loba ngamba mi amana cheda iduna pidriba fawba gari steering pararoi haire marak asta Imphal da leiba oil pump ayamba thong lona kre oirakliba fibam asida thau fanglaroi haibagi mi paibana hangliba oil pump kharada thau halhauna bahaduna gari macha amadi chaka mari panba gari mapusingna thomji laktuna ngasi sangna Kiu lengba hokre masna maram ojuna main road da gari chatok sin tawbada chawna apanba ohenke Higok machugi Maruti van da lakpa masakhang daba khulai paiba myoi marina yum amada changlaka lupa lak marika lising mari furam amadi sna lupa sing lut tokre hari thodok adu ngarang nimidang pung tare lom tabada Imphal East District ke Hangang Police Station na konba khurai larik empam lekai de leiba ning thaujam ratan apokpa ibo chowki yumda thokibani hari Thodok adu ratana imungda mahaki machanupi ka leiringai mapandagi mina kaurakpa tabadagi thoktuna yenglubada nomai paiba miyoi ani leiramkhibani hare miyoi ani aduna ratanda nangna number 4 karbatori badu karigino haina hangbaga lonana mahakti adugumba thabak toba leite kanana haraklibano mi adu puthokpi hairubada makhoi anina mahaku masak muna khangi haina khumlakhe aduga ratan buka amada pusilaga thambaka lonana atopa miyoi amana nongmai namaga nang asengba hayu haina awai akhum taunakhe tungda miyoi anina imungda pochai ka chakhaibaga lonana upuda thamba sel amade sa lupa sing adu pukhibani hare Manipur gi mitram miyam ngasi fawba tangdu leita daba fibam amada hingliba 𝐁𝐄𝐾 narco terrorist na nong makangdana chatharkliba lan asi Manipur amadi India thugaina bahotnarakpani haiba India gi investigation agency singna amadi center na su khanglaba wafam amani 𝐁𝐄𝐾 narco terrorist thengnabada leikhidraba miyoi sing award pifam to I haina Koirengai Wangma Village Development Committee gi maikadigi fongdokhrei Koirengai Wangma Village Development Committee na sinduna mamale baki damak thawai thakraba athoba athobi singi mafamda haika leka tambagi thoram ngasi awangwa bagai community hall da pangthokhiba thoram amada committee gi mihut sing lekai gi mera paibi sing amadi maikai adongi miyam na circle tuna pangthokhe thoram adu gamari lenana committee du gi president Hizam Priyakumar na hai India amadi Manipur thugaina ba 𝐁𝐄𝐾 jo terrorist na mapalam dagi funding loduna lan chatharakpani haibasi khanglabanina makhoi thengnana bahona bada leikhidraba sing India amadi Manipur lenga na makhoi gi mafam da award pibiyo soktuna leriba sing da su pangba ba mateng panggathabani kuki terrorist na mihati na hato pikhraba mahairoi ani habata chainaba miyoi sing CBI na farabasu ngasi fawba kari action lokhale amadi asi bahauchang puthokpa ngamdana leribasi kari karamba aronba agenda leibano chingnaba fawi athubada farba miyoi singda wahang pahong chathaduna asi bahauchang fangnaba khotnabiyo koirengai dagi kangla tongbi fawbada leriba kuki terrorist singi bunker sing takthoknaba lengang na khotnabiyo hainasu Priyo Kumar na fongdokhe Ekhoi irundum kaibi aroi maitei jatibu mutpi aroi isane sabu ngakthok jagadabani haibagi dumnaba wakhalung aloinana Hawaii na ponta oi khraba dumnaba misak sing aduni ngasi aikogi mangda lebise adumna batam thiriba ngako terrorist ki sing aduna aduga mayong nabada akhoi mayam gi mang thaduna makoi sing ngasi laikhideba sing se
मखोइगी थवाइना नुवाइना लेबा ओइसनु हाइबो वखलोमनि थमगा अमदि मखोइना पामजरबा लमदम असिबु अमदि अखोइगी प्रूफ असिबु कन्नबा यादे हैना थवाइ थाखिबदो लेहौरिबा अखोइना मखोइना निंगी बदुमनो पांदमदो लेइबा अखोइगी मैतै जातिना अखोइगी प्रूफ असिना थुंगनगनि हाइबो वखलोंदुगी चप चबा वचक अदुनि ngasi अखोइना लेपकदबसे हदक की इरांग असना मणिपुर लेरिबा चेंगे डिस्ट्रिक्ट सिंगदगी लाकपा मेडिकल तमलिबा महिरे सिंगदना हेना सोखाले हैना मणिपुर की चीफ सेक्रेटरी डॉक्टर विनीत जोसिना गवर्नर अनुसुया उइकेगा ngarang unabada phongtokhrei unaba adu Dr. Vineet Josina mayum makai thadokna relief camp ta amadi rehabilitation center da leriba mioi singi lokhaliba khongthang singi matangda khangan kibaga loinana lamdam asida tangdu leitaba purakna ba lokhaliba thabak singi matangda su governor da khangan ki hari governor na hangba wahangi paukhumda mahakna hai relief camp oina seasonary ba school sing natana atai atopa school sing thong loina hangde amadi mahaire sing school kabaki changcha da tarasu hengalei jingda hangba adana leriba school sing atopa pambai ama sizinaduna angang sing larik tamhanaba hotnari haike irang asna Jenims Rems amadi Seiza hospital da medical tamliba chingi district sing dagi lakpa mahaire sing da ka hena sokhalei masiga mari lenana normal class toba yana ba Union Health Ministry gi official singawari sanari haike Churachandpur district dagi Aijol fauba amadi Kangpopi district dagi Dimapur fauba helicopter service thamle hairaduna Churachandpur amadi Kangpopi district ta sariba prefabricated house ki matang da su governor da khangan kibaga lunana governor na su athuba matamda prefabricated house asi saba loshinaba haike irang na sokhalaba mafam singda security ki akan bajaksin thoranga lunana nomada changdraba yadraba polam sing apan ba amata leitana yahwanaba khangan kibaga lunana irang asla leikhidraba singi 𝐿𝐔𝐊𝐈 pinabagi matang da su khangan ki hari Tapta Institute of Fusion Music Typhoon gi Facebook page samti Tapta Band gi Facebook page ani asi sakhang daba singna hack tawkhre hari maram asna thawong asiga mari lenina cybercrime da report tawragani amadi masida tholakpa afafada gi tekcha pumnamak masa masana pujagadabani haina Typhoon na thadorpa cherol amada khanghalakle Handak chahigi World Mental Health Day gamari lenana mental health is a universal human right haiba hiramda Thormama Department of Clinical Psychology RIMS amadi Peace Committee Wangkai Kendra na sinduna ngasi Palace Compound leba Government Dance College da pangtokhrei Thormadu ki manung chana RIMS ki Clinical Psychology Department ki HOD Dr. Samita Ngarangbam amadi mahaki team na drawing competition amadi counseling session kaya inmates singi damang pangtokhibaga lonana makong mathang taraklaba miyoy singda RIMS ki Clinical Psychology Department ki makadigi guest prizes su yentok ki hairi Maizrang Model English School Irom Maizrang da hauzik tholiba irang asna maram oiraga school asigi management committee na hangtokliba lanche naraklaba mahaire singi relief camp ta changja form lodan leriba mahaire singi damak CAF and PD Minister L Susendra Maitaina pirakpa track suit sing yan thokhrei school asigi management committee ki member yauna pangtokhiba thoram aduga mari lenana relief camp asigi secretary Sograkpam Hemantana haikibada khanghaudana thorakhiba irang asina maram oiraga napat chadon pokpi Charial Mangjil wangu ahalum na chingba ki lanche narakpa mahaire singi damak khalaga camp asi hangdokhibane ningtham tha chonglakpada mahaire sina set chanabaki track suit pibirakhiba Minister Susendra bo school management committee gi makadi gi thagatpa phongdarakle thoram aduda committee gi member L Tomba amadi Yumnam Nilachandra yauna oja singsu sargyaki angang singsi ningtham thagi matam lakpanina koi track suit amam tang Honorable Minister Sar Susendra Maitaina angang singsi da makta pirakpani ana president sam kuthra mungni sam kuthra mungni mapamse leiba angang singsi amam loina thungadori bani aduna yamna maman leiba koi kare haitare project ama tawbirakpagi da makta ekoina mapamasi sinje langjeriba ekoi relief camp sigi dispersed student relief camp sigi committee gi members na sabu ngkai leitana koi thagat sabu pongdok cheri Central Bureau of Communication Regional Office Skill Imphal gi midyang makhada tinjang kajang daba khunai ama oina ba pandamda leibak sinba thuna chathariba Rashtriya Posan ma gi saruk ama oina Academy for Cultural Resources and Training ACRT Nepra company na miyamda paujal pibake awareness program ama pangthokrei Thawal district ki mafam singda ICDS Thawal khusanaduna relief camp singda awareness pibagi makha chatharakpa oina ngasi Wangjing Kodongpopi Sports Complex ta hangdokli ba relief camp ta pangtokhibani Thoram aduda District Program Officer 𝐾𝐄 Ranjitsu Sargyaki
Bisnupur District ki Thanga Haisnam Yumjaw Lairempi Ground da 𝐂𝐲 𝐶 amadi bosem na loba class 10 amasung 12 ke exam da chauna mai pakla khraba mahiroi singbu pungning thogat poina mana mathum yen thokhrei Haisnam Athletic and Cultural Organization Thanga na sin kiba thoram aduda NPP gi General Secretary Rusal Haisnam na athoiba mithung amadi Haisnam sagai apunba loop Manipur gi Secretary 𝐂𝐲𝐈𝐙𝐎 ningthauja na thoram apu oike thoram aduda mahiroi singda mana mathum yen thokladuna Rusal Haisnam na haikibada Larik tamduna matik chaba mi amamam oinaba kanna hotnagadabani mahi hairabadi lairaba koknabagi amata ngairaba pambaini amadi mahairoi singda felicitate tawbana makhoida thauna ma happy haina phongdokhe Eco Club na aingondaju pau pirakpa matamda akoigi leiriba 10 amasung 12 ta leiba satra singi felicitation program je tawje hairakan ju ainaju yamna thawai yauna tawningba karigino hairakanda akoina ngasi sida felicitate tawri je noibu yam chawna akoina manapi bani ngamde adubu tawriba felicitate se kaino hairkanda noida thawna ma happa kainoidi education haibase akoigi Education can only remove the poverty and education can only remove the poverty. Asigi meaning se aina imai ben sing ahalaman daina handok sage. Education have se akoy da leiba poverty hai tadi later laira mayam leiba kholi se akoy gi maruina notice tadi education sina akoy gi later laira mayam se asigi kok na bagi akoy gi achoba thodang ama loye. Hozik pau ki marthan atem ba break amatang lominasi. Years of trusted diagnostic service, Babina Diagnostics. Break matung makataba pausing pijari. Manipur lengana mobile internet sizinabada October 13 fawba numit manganing gi makata na atingba thamkhrei Home Commissioner T Ranjina thokpa order amada wafam asi phongdokladuna khongtang asi social media gi khuthangda anti social oiba mioi kharana irang sagalakthana balokhatbani hari order asike matungina mioi kharana social media gi khuthangda photo head speech amadi video kya ama thagatuna miyamda kaihobasna law and order ki fibam da akaiba kya lakpa yaba mioi bagi punsi amadi lanthum mangba yabana internet asi thingbani hari kanagumba mioi singna order asigi wangmada thabak taromnabadi mioi adugi mathakta legal goiba action lokhatkani hari Lakliba October 13 da Universal Friendship Organization UFO na sinduna hozik kuki narco terrorist singi landa thawaina ponta pi khraba thoba athobi singi mafamda ikai khumna ba utpoina langban haisoi tarban thabagi thoram ama lilong irong ahum hangba Iril Turel amadi Infal Turel aniki itin famda pangtholagani haina UFO gi media coordinator T Wanglen maitena thadorpa Cheryl amada hari Cheryl asna makha taraduna numit asida Manipur da leriba CSO sing ima event sing ahalaman mahiroi amadi naha sing na sargyabina ba appeal tarakle Kanglup ki irang asna maram oiraga mayum makai thadokuna lanje naraklaba hojina yaripok top chingtha pukri achoba mapan Azad Higher Secondary School da hangliba yaripok laimanai relief camp ta changjafam loduna leriba miyam gi damak maitrabak chanura Thobal district amadi nupi tangpang lup Thobal atopam anina cheng yauna chana thaknapa polam sing amasung sel gi mateng pangkhrei mayamda tienda banai bene matung taba mayam mapun mating pangba ngamba oke jadi na mui mitra bab chanura na nauna utsarei ba nation hai tsare adu ko ko ni ma sabi lai jeri ba ko ni sing sina kawala to ko ni ti ba mo ko ka pai tawraga na to ya bi lai ba ko na mayam le lo bungam da ba yang ka ni yin mitra ba ka ko ni je ko na ngam mating pang je ha bi da ma ko kon ga da ma ko na ngam da khara
mayam pidan to lakari Haukiba me ahumdagi haurakhiba irang asida soktuna leriba wangoi wahengbam lekaidagi wahengbam yoingamba wapokpi mayai lekaidagi mayengbam gopen amadi lekhidraba ithai barrets dagi khoirom mairabada selgi oina lupa lising manga mateng pangkhrei mateng pangkhiba duda palelgi thodokta soktuna civil hospital na lemna layeng liba corona hai miyamna mateng panglakliba adugi senfam asing aduna GSDE Koro Diras Luang Blocks Ipau Manipur Update Government Gaming GOT Sahil Malom Huidrom Hemantana Chatuna imung manung singda mateng pangkhibani haike Dalagi manakto ji luxury se kano mayamna ibu nusibiduna igi operation da mateng iricha mayamna nusibidu ibu nusibiduna achawo mateng pambirakiba musung sije hospital igi operation da lemna operation to birakidu maram moraga yamba si sok tuna leire tabadagi ai yamba sida mayamna pibira percent pham dudagi angamba tharagajik yamba sida mateng tawjagena luxury pura ma si iricha singna pambirakiba mateng amadi sije hospital na pambirakiba mateng aduna akhogi team jina pangthok World Championship ta saruk yaruna bakhalaklaba top makhale kadigi MMA fighter bambam thongnau jamda kanglaipak news tangbang lup KNGL ki thomi sna lupali sing tara ki mateng pangkhrei ningsing bayai numit kharani ki mamangda social media amadi news channel amada bambam thongnau jamgi imung manung ki leitalare na maram oraga MMA fighter World Championship chataba flight ticket kakpa ngamdabadiki saruk yabang amloi dore haiduna paudam lakpadaki KNGL ki thomi singna lepalitana awana taraba singda ngamjaba tengpang pibaki saruk ama oina hairiba senfam adu taibang tengbang khibani KNTL ki thomi sapam Rina Debina makhatana haikibada KNTL na su mateng pangkhigani miyam na su angamba mateng pangbiduna Manipur imagi mingchat purakadoriba bambam thongnau jambul thongna happy yu haike All Assam Manipuri Students Union AMSU Central Committee ki term kyada President Oiramba Maitan Kaisam Niranjan Singha Khoren amadi AMSU gi General Secretary amasung Pauna Ningsing Lup Panil gisu General Secretary Oiramba Thoidingjam Binoy Singha Koisapurna manung matam jatana lekhidabada Panil amadi Pangram Maira Paibina awaba phongdokhrei Udarbon Pangram da leiba Pauna Brajabasi ki mitam mamangda lekhidraba thoba di asige saktamda Maira amadi hai leikatuna minute ani to minute leptuna awaba phongdokhrei Thoramaduda AMSUgi advisor Saikom Kamla Kantana haikibada Niranjana AMSUgi puwarigi lamai kya ibiram badu ngasigi mirol na kauba ngamlaroi Laishram Satyajit na haikibada pangramna khiliba Pauna Brajabasigi mitam asi leikhidraba binoigi hona jamana mai pakna khinba ngamkhibani haina phongdoke ngasi gi thoram aduda longjam mera chauba Seram Herajit Kamini Singha Probarani Sarma Lakibabu Singha loinana Mairapaibi kyasu saryake China gi Hangzhou da pangthokiba 18 suba Asian Games lisingani kunhumdoida hockey masana da India gi mahut sinduna sanakiba Manipur gi gold medalist amadi bronze medalist sanaroi ahum Manipur hockey gi official sing amadi hockey masana bupam jabab miwe singna ngasi 𝐵𝐷 International Airport da taram na okhrei ngasi numidung ba pung tara nithoi taba matamda Indigo flight ta New Delhi daki Imphal gi 𝐵𝐷 International Airport ta thulakhiba sanaroi ahum Nilakanta Sharma Susila Chanu amadi Bichu Bumiyam na harau tayamna lei pareng amadi note ki pareng hotana taram na okay airport tagi tholaklaba matungda Indian hockey team da sarkyaduna gold medal lawrkraba Nilakanta Sharma na hai Hadaki Asian Games asida mahak puning hakjang amadi thawai yauna sanake Indian team da yauriba sanaroi khudingmak ningthina loina sanaki adubu Korea ga sanakiba match aduda kagani haina thajarabasu kharawana thoke loinana hadaki Asian Games asida India na mai pakpada nungaiba fawi adumoinamak mamangda pangthokiba Olympic Games da mana fanglakibada phawkiba nungaiba adumnadi fawba ngamde haina phongdoke Hauji oshilakpada maroiba pausing ahuna pijare Manipur lenga ki oiba mental health rehabilitation center ma thubada hangdolagani haina social welfare minister Haikam Dinggo na phongdokhrei Manipur da irang thokhanbada suda leiba kuki jom militant group singi khut yawra thijinaba Ministry of Home Affairs na NIA da sinakhei Amadi mathang thada Manipur gi Tamelong district ta parakadoriba Amur Falcon Singbu taram na okthaba amadi ngakpi senbina ba tharang kaya Forest Department amadi Rainforest Club Tamenglong na punna paikhatpa haukrei
Ngasigi oinadi North East Wing na pijaba Manipuri pau matang esa losinjari miling tabiriba mayam pumna mapu amukana khurumjari.